ngasi ayu phong kiba tongan tongan manipuri si phong singdi amasum thokiba thawdo thok singdi gi maru oiba I paw sing khongbasraga manipur top channel gi maikeri gi mayam da thamjagi ahanbada officer sing transfer town election commission na khangalakre haujuk lady belenga asigi tam march taraga manga da loiragani manipur yauna india gi tongan state manga gi Leingak gi tam mathang sahi english singani gi kungani thoi gi angan basarukta loigadaba maramna state sing asida leidiba Leingak ki officer sing transfer town election commission of india ECI na khangalakre commission asigi senior principal secretary Narendra N Botoliana Manipur Goa Punjab Uttarakhand amadi Uttar Pradesh ki chief secretary amadi chief electoral officer singda thaba serol amagi matungina Manipur da haujik leidiba Leingak asigi tam mathang sahi english singani ga kungani thoigi march tarak mapanda loiragani Goa gina march tarak manga Punjab gina march kunga tret Uttarakhand gina march kun gumdoi amadi UP gina me kun taraga mari da loiragani haidi commission gi sana kanon gi matungina mikhal ga mari leinana thabak thoram sing paigadaba officer sing ma ki horak pamodiba district singda amadi sahi ahum hena posting taraba mafam sing aduda mikhal gi matamda posting tabi yaroi haina leidibani maramasina masai ga horakpam district sing the posting tariba officer sing amadi revenue district amada sahi ahum dagi hena posting taraba officer sing atuba matamda atopa district sing da transfer tawgadabani karigumba apikpa state oibana officer punamak transfer tawthok toksin tawbudu khudong sadaba mayoknarabadi mangjawnana commission gi CEO da paw foraktuna wa tanagadabani Hayusana Kangonasi Mikhalda Haking Tabak Pugadoriba DEO Deputy DEO RO ARO ERO AERO Amadi Mikhalgi Nodal Officer or Natau Pugadoriba Miyoi Sing Kaktanatana District Singda ADM SDM Deputy Collector Joint Collector Tesinder Block Development Officer amadi masiga thak manaba official sing punamak atopa district sing the transfer tawgadabani police officer sing gi oinasu range IG DIG state armed police ki commandant sing senior SP SP additional SP SDPO SHO inspector sub inspector sergeant major amadi masigi manaba rank ta leiba official sing makoi gi parent district gi natragana sahi ahum hena posting taraba mafam dagi tangai fadana atopa district ta transfer tawgadabani adomoinama kanglon asina police ki special branch training computerization singbuda leidiba singdi konsiloi haidi police ki sub inspector amadi masigi mathakta leiba rank ki official sing home district ta posting tabi yar loinana makoin hauji posting tariba mafam asil sai ahum hena leirakpa tarabadi hanagi assembly constituency asigi wangmada leiba atopa subdivision amada transfer tawgadabani adominama district adu pikpa maramna transfer tawbasida khudong sadaba leirabadi atopa district ta transfer tawkigadabani hairi Election Commission of India na Mikhal Gamari Lainana Thokliba Kanglon Asina Department Headquarters Singda Mathau Toriba Official Singda di Consiloi Mikhal Githabak Thoram Gamari Lainadaba Doctor Engineer Ozana Singba Singsu Transfer Posting Asida Yauroi Adumanama Leingaki Employees Sing Asina Mikhalda Misang Mikhai Naiba Mongda Tabak Toramlabadi transfer Kakta Taubudanatana departmental inquiry Sataduna action Lokatpagi Mangam ECI the Legani election duty the Sarugyakaduriba sector officer Natragana zonal magistrate Singsu Kanglona Sina Consiloi Adumanama Makoibu CEO Amadi RO Singna Kupna Ying Singani Mamangna Commissiona disciplinary action Lokotnaba Kangan Krabo official Sing Amata Mikhal Gamadi Lainaba Tabak Thoram Sing the Yohan Bayaroi, Masida Sunatana, court criminal case labeling ki official Amata Mikhal Gitabak Paheloi Davani, Tabak the Gipotabagi Matam Tataru Koktamak Nairabo official Singsu Mikhal Gitabak Sinaroi Davani, Makoi Wenadi transfer postingi Kanglon Asidasu Consiloi Davani, electoral Ball same Gitabak Paribo official Singi Wenadi, Makoina same electoral roll singadu, Pung Driba Powadi transfer to Roidabani.
तंगाई फदना ट्रांसफर तौगदब लेरबसु इलेक्शन कमीशन ऑफ इंडिया दगी मंगजौनना अयाब लौगदबने हाइदिबा ट्रांसफर पोस्टिंग की थबा असि अथुब मतमदा लोइसिंदुना मसिगी चपचाब रिपोर्ट स्टेट सिंग चीफ सेक्रेटरी अमदी DGP na say sigi December kuntraga mathoi fawgi manungda election commission of India da pikhalakadabani hairi henesu pawsina makhatana phungdorakli atopa pawamana mo hato ura hairuba mirep ama farure Khetrigao Assembly constituency ki MLA oiriba and Indrajit ki worker amada hato ura laikai da leibi yaroi haibne singba kian khanganba wafam phongdo luba intending candidate ama Porompat police station ki team amana fazilure police na faziluraba miwedudi Porompat thawan thaba laikai diki wahengba Rojit Ellis bullet say nifuga mathoi apokpa lekhidraba basanta kawi maana mobile phone da tamthina kihan kiba Miyoi adusu maki laikai degine mamingna Hizam Prem Kumar PK apopa lekhidraba manikawi sahi yankhai ga mathoirom sure Rojit Ellis bullet police na ngase Ayuk-Miyoi1 dagi fabani mapu fajan bagi maram social media da maka PK ga mobile phone wari sanaki bagi recording thadorakpa du viral oirakhi Rojit ki wapa madu yamna kanba amasum tabada nungaitaba kayamarum yawbu maramna police na mapu kokhakhibani Mak police na fajan krabatungda maki laikai ge masum assembly constituency edugi miyoi kayamarum police station na thomjilakhi Rojit pu condition amata yawduna thadoknaba miyamna demand tarakhi pausina makhatana hai Prem Kumar BJP gi MLA oiriba nahakpam Indrajit ki worker ni maduna maram oiraga maki yumda amadi laikai da mirep ama laina Indrajit pu pusilli haiduna nungaitaba phongdokpada natana tawbidanaba kiarak hana haiki haina makoi ani tha asigi taragani thoida wari sanakibagi mobile recording aduda yawa thenaki PK gi makhong paiduna khurumbaga loinana haijraba fawbada tabidi haina soroktuna Rojitna Prem Kumar hatkani tupkani laikaida leibi yaroi haibna singba tabada nungaitapu wafam singadu phongdokhibani hairi tungna police na PK su kokhotlaba tungda makhataba pamdaba thogdok thoktanaba makoi ani Sangtai naki amasum amuk hana pamdaba thogdok thogat loi haibagi thajba piraba tungda Rojit police na ngasi numidang thadokre thadoralaba tungda Rojit na phone da phongdokhibu wafam singadu sauningbadagi panghai haikibani mangonda nungaitaba leiti haina pawmi singda singdorakhi hainasu pawsina pali atopa pawamana Gen.Strike haukre Manipur bu India da tinkiba October 15 gi numit asibu Black Day haina lauthoktuna lamdamasigi lora thingkhaba larup kyana kaukhiba total shutdown haukre haukiba kumja English amaga samapan nifuga mapan gi September 13 da matamadugi Manipur gi ningthau Maharaj Buddha Chandrabu Shillong da phajinduna thamlaga namduna Major agreement kuyek pihalaba matungda sayesi gi October 15 da Manipur asi Union of India gi saru ama oire hana laukthokibani hairiba numit asibu lamdamasigi tuan ba lahulup kayana lisang sitna National Black Day hana laukthokutuna sayi khudingi Gen.Strike amadi total shutdown thamduna lakhibani numit asida state puma total shutdown thamgani haina lalhulup sing asina mangjawnuna prinamadi electronic media gi khuthangna phongdokhiba laikhrabani haina supali atopa pawmana Hanagi Prime Minister Manmohan Singha aruba phibamda laikanari India gi hanagi Prime Minister Dr. Manmohan Singha masang ngamlaktabadagi ngarang numidang Delhi gi AIMS Hospital pukhatuna aruba phibamda laikanaduna lairi hari agency gi phangwa pawgi matungina mahak laihau haubuga loinana haksang sok tharakpudigi hospital pukhatkibane hanagi Prime Minister Manmohan Singha yamna thuna fogalakpa oiresanu haina ngasi sagol sunumita Prime Minister Narendra Modi na Twitter account gi thagalakpa post amana hairi Prime Minister gi post aduna hai aihakna Dr. Manmohan Singha ji gi haksang fana leinaba masum thuna fogalaknaba lai khurumjari mamangna Union Health Minister Mansud Mandaviana Manmohan Singha ga unaki amasuma ke haksang gi maram dhanki hospital aduda doctor amana hanagi Prime Minister asigi phibam fana leidi haki ten takpa pawng tanga mayam da thamjage mahisang hangba yarakle miyoi humfu ga mapandagi hena positive oidre yamna mak nungai ba pawmani mayam Minister nangthongma birena state asida sandogliba COVID-19 gi laichat asi sada ani gi makhara puthaba ngamlagadi
Laisat asigi yenglaga thingjinduna thamliba school college amasum university sing hangdokna ba khanagani haina lauthokiba matungina Manipur covid ki laisat asi sada 2.5 ta hantarakpa maramna mahi tampham sangsing hangba yerakle heba pawmani yamnamak nungaiba pawmani satrasing goina Makasa tarakpu oina top pawamana compensation pithoktabigi mayokta JC na October 13 gi pung nifugani thoigi general strike kaukhre National Highway number 2 pakthokpada sokhalaba lam mapu singi matik saba compensation pibidabigi mayokta JC of NH2 expansion affected land owners na October 13 ki ayuk pung taruk tagi mathang numit October 19 gi ahing nongyai fawba sokhalaba mafam singna pung nifugani thoigi general strike kaukhre JC gi maruiba mifam amangasi pangthoktuna lenga asina paikhaliba NH2 Pakthokpagi thaba asida sokhalaba lam mapu singi matik saba compensation pibidaba adugi matangda khana nainaraba matung general strike kaubu yauna tongan bu warep sing laukibani JCSC gi president secretary amadi convener na punna khuyek piduna thadorokpa sirolamana hai tangkak kayada JC ga Leingak wari sanaduna thajaba piraba matung hokiba August 18 da minister masaga JC gi mute singa unaduna wari sanaki amadi Taliba demand sing asi athubuda thabak to onthokani haina thajaba piraki JC na koliba MLA minister ani nasu thajaba kya piduna JC na sangshilamba makhal makha ki khongjang su handoki haina pausna pali atopa pawamana mo abonmai mihat Manipur Human Rights Commission na yengsilaba yai atuan abonmai mihat kamadi leinana case ki report piraknaba Manipur Human Rights Commission MSRC na Manipur gi Chief Secretary DGP amadi Tamenglong gi ASP da khangan khrabasu fikhat khidre loinana commission na sina Protection of Human Rights Act 1993 gi section 17 clause 1 clause E gi makada case adu hakthengna yengsilaba yai hairi Haukiba September 19 da athuan abonmai bu Tamenglong headquarter digi masakhangdaba kangbu amana phaduna pukhraba matungda hatokhibagi thawdo aduga mari leinana lakhatpa case adu mapung fana inquiry ama tawruidabagi maram amadi investigation report asi ngasi fawbagi manungda piraknaba commission asina Manipur gi Chief Secretary DGP amadi Tamenglong ASP da khangan hibane adumainama respondent singi maikedi report sing adu pirak pangam khidre sera sida miat adugi matangna mapung fabi inquiry ama sathabada athuan abonmai gi imung su commission sida laktuna angamba thakta sagotkani haibigi thajaba pirakre maramasina commission sigi maikedi case asi Protection of Human Rights Act 1993 gi section 17 clause 1 clause A gi makada hakthengna yengsilaba yai adumainama respondent singna thasigi kungamati fawgi manungda commission asina hana kaukiba report singadu pirakpa yagani haidenesu pawsina su phongdorakli atopa laibak thiba pawmana pik libi nupi masa ama ikai khumnaba manghalamle ngarang ayuk senapati district ki river colony da leiba imung amada sei tarukakta ngai ribi nupi masa ama Purul subdivision gi Rosipi village gi Rajen Pau apokpa poji kauba miye amana ikai khamnaba manghan biram lehari thawdo asigi matangna senapati women police station na Foxo Act section 8 ki makhara case FIR number 3 clause 10 2021 lakhot khibaga loinana senariba miye du ngasi fokat kre mak hayeng mari lenaba court ta police custody remand prayer tawraduna potholagani sohaidi atopa pawamanamo ngamkhaigi satangkhulgi lambidi saktiman fawbunu satpa ngamdabadagi JCB da sathok chasin tahori government ki scheme amasum project ki agi kanaba mapung fana phangaudri gyanan naurem India amadi Manipur lengakna lambi thong ana laying amadi tongan project scheme amadi fund kya khudong saba kya piri haijarabasu Indo Myanmar border ladiba khul kya ngasisu Leingak ki khudong saba kya phangma ngamdaduna lehori Kumza English amaga samapanga yangkai kani thoidigi Manipur gi ngamkhoi ngakpa khul ama oina Indo Myanmar border da khunda laita duna lakhiba maring kanglupna khundariba nongkam satang khul asi laingakna thadarakpu scheme kya project kya amadi fund kya mapung fan amadi ningthina phangma ngamduna lehori United Committee Manipur UCM gi mihut kangbu amana paumi kangbu amaga loinana Indo Myanmar border da sayetnaduna lairiba border pillar number 82 amasum 83 yengsin khongsata border pillar number 82 da lairiba
नौकम सतांग खुलदु क्वाकथा लमखाइदगी सत्खिब लंबीद किलोमीटर मंगारुम सांग सरुक अमा शक्तिमान फावबना संगसिनबा याददुना जेसीबी द तोंगदुना यामना वाना संगसिनखी हैबा पावमा फोंगली अतोप पावमना असीबा हक्सांग अहुम लौखरे कंबाइन फोर्स ना ऑपरेशन चथरी KNF नि हाइना सिंगनरिब सिंगना था सिगी तरागनि थोगे अयुक पुंग 13 मखाइरोम ताबदा कांगपोक्पी डिस्ट्रिक्ट की मनुंग चनबा माफाउदाम पुलिस स्टेशन कोनबा बी गमनोम द मियाम गी मिफम अमा पांगथोकलिंगैदा NP खोलेन गी विलेज शिप अमदी बी गमनोम स्कूल गी सही मापन nगाइरिबा अंगांग अमा सैसांग खुल गी अहल अमा यावना मियोय पुन्ना अहुम नुमैना कापतनो हातखिबा सही अनिगी अंगांग यावना मियोय अनिना असो अपन नंगनखिबा मफम अदुदा हौजिक कंबाइन फोर्स ना पाक सना थिबु हुंबा सथरी थाउदो अदुदा लेखिद्रबा NP खोलेन खुल गी विलेज शिप Paulan Kipzen se yang khai matoi apokpa kamja sin thang Kipzen bi gamnong khuldagi lanjang Kipzen se mapan apokpa hemlang Kipzen amadi sei sang khuldagi zamkholam khongsai sai nifuga nipane makhoi ahumgi thawai yautraba haksang adung asi jenims ki mok to postmortem toroba matung imung manung gi miyoi sina kusinakre thaudo adura nongmaina panduna sokhiba bi gamnom khuldagi Lanjamang Kipzen say taragatret apokpa Hemlan Kipzen amadi khul asimaktadagi Master Lalmaigun say ani apokpa Thangzio Kipzeni Police dagi phangba pauna hai thaudok thokphom adudagi akoibada hauzik Imphal East Commando gi Additional ASP Ops Khuraijab Herojina Lusingba Special Commando gi team Mari Second MR gi personal nifuga mathoi yauna paksana thibu humgi thabak sathari bi gamnom hairiba khulasigi singkhongdagi Singthaklom kilometer tararom satlaga leiba khulni thaudu odura leikhidraba laljamang Kipzen amadi soklaba lanjamang Kipzen sei taragatre makhoi ani pokminaba masin manawni hairi thaudu thokpham aduda KNF gi kangbuni singnaba singna miyamda nongmai kapsinduna misimina amadi aso apan yoholamba matungda mafam aduda khamduna leiba bolero ama gypsy ama Myanmar gi Kembo bite kuntraga mathoi yauna numaina kapsinduna amang ata thonki combined force na khuladugi akoibida leiba umang sing park sana thibu humgi thabak sathari adubo mipami pundi yaudri amasum mafam aduda pakhata na pamdaba thodok thoktanaba police na ngak sinmagi thabak su sathari hairi makha satara koina to papa omna climate change na marum oiraga apikpa leibak ni fugani thoi malemdagi mutkiba yabagi akiba leire Malayamda aying asagi khal nomunomugi kaitharakli basi leibak singna khanglabasu paikhatpham thokpa thabak sing paikhatabana maram oiraga miyoiba khunaida mausana pirakpa saitheng sing phangbagi sang hanadagi yamna hengalakli masida amuk hena khwaidagi luribadi apikpa leibak sing amadi island sing samudragi imai sahi gi oina hengalakpana maram oiraga mutkiba yabagi akiba sing lakliba asini haina Commonwealth ki General Secretary Baroness Patriciana Sufungdorakli Atopa Pawamanamu Nupamasa ama kidnap Tauraga Hatpada Senaba Anifare Sahi Mapangi Nupamasa ama Hatpagi case Kamari Lenina Delhi Police Namiyu Anifare Nupamasa to Haksanga to National Capital Gi Uttarnagar area da plastic Khauzaw the Yaurga Mani Farabami Singadu Umes Amasum Nabin Kawi Makoyanima Construction site amada labor sing oina thabak taw mi singi police ki matungina mayum gi mamang da leba pa amada sanari ba nupa masa ama mang ki pegi matang da October 13 mathoida Uttamnagar police station na complaint ama register tawki ahan bada IPC ki section 363 kidnapping gi makhar case ama register tawki amasum investigation sa tabawki mang ki ba ngang adu gi mama mapa da ransom call ama lakhi amasum kidnapper singna lupa lakh taraga manga demand tawrakhi call tawrakliba number adugi khuthang na police na Bipin Bandari kawba miyo amagi location khamangamki ransom call tawrakliba mobile number adu Bandari gi maming da register tawbo oiramki police team ama Bandari gi yumda satuna check tawrubada mahak atai miyoi mariga laiminai haiba khangki amasum makhoi loinamak labor singni amasum floor adumaktada miyoi anina wai ba ihen ba ka ama leramki makhoi loinamak wang pong tawnaba phaki makhatana area adubu thijinbada nupa masa adu gi haksang adu building du maki ani suba floor da plastic khaujaw amada yawrog leramki haksang phangdiba mafam adu police ki crime team amana su inspection tawki
amasum mafam adugi akoibada lairiba city TV camera pumba mapung fana check tauki police na section 360 amasum section 302 gi makhada case ama register tawbuga loinana umes amasum nabin haiba miyani sifaki sohari atopa pa omanamo SIT na assist ka loinana crime scene nauna semkhre Lakhimpur Kheri gi thaudok prop tawriba special investigation team SIT na sagol sunumita Union Minister gi masanupa Assis Mishra amasuma ki marup Ankit Das gunman Latif amasum driver Shekhar Bharati yauna accused mari yauhanduna inau nauna crime scene semkhre hari Lushila poina ten ma pau khrana thangna Yallamle ngasi numidang pung 8 lom taba matamda border town more da nan Manipuri ama masakhangdaba miyoi khrana thangna Yallamle aruba phibam da more hospital laikanari soglaba miyoi dugi mamingna Rajen kawi more gi sunrise ground manakta lebani miyoi si thakragi mamangda draki case ka mari laina jail lairurobadagi thadorak pokoidri hauzik su bara sakar amasu Manipur sakar ga su sign taunaduna santi gi wari sathariba all minority liberation army amlagi finance secretary gi thaupuri ba misakni maku kanana thangna Yallamlibano haibada hauzik pawba khangmangamdri su hairi ato papa mana Amit Shah na ahenba year strike tawgani ki hankhre Union Home Minister Amit Shah na kariguma Pakistan niyam kaiba thawosing sathaduna India ri hingsa satharakpa tholabadi ahenba year strike kaya mayuknagani haina section warol pikre haina pawi source amana phongdurakli Goa gi Darbandorada National Forensic Science University yatra hunbagi thoramda warol piraduna Amit Shah na haikibada Prime Minister Narendra Modi amadi mamangda Defense Minister oiramba Manohar Parikagi lising makhada Pakistan surgical strike satakibadu maru eba khongthang amani India gi ngamkai paringda yaikhai thingai bagi thawong sathabi yaroi habagi paujel pibu oina aikhoina Pakistan surgical strike satakibade mana makata na haikibada matam amadadi wari sanabagi tanja lairami adubo haujikti mirei pakna action gi matungina madugi pakom pibigi matam oire hanus pausna pali Yamna kanna maming sakhalakliba yai lifestyle hariba company sina puthok-saba yamna kanaraba health products ge maramda share tawjaramge products adudi ahanbada ionic mineral masina BP diabetes asthma sakhaw sokpa kidney sokpa allergy sinus tawba nung leiba piles naba thyroid sarugi anaba khwang naba singli nauri sonthaba ringworm asina singba fan bangame Ani suba prada asina perfect woman care haibisini masina nupi oibisingda anaba leiba haibadi puknaba perat chang naidaba white discharge satpasing phan mangami angang khawda apomba amadi angang khaw pa thanbada su phali ahum suba prada asina perfect glow haibani masina e singdo e uring mahing haying mathi phali unsa khuiba phali skin repair tawi amasum akhoigi mai mitpu matam pumbada naukthokuna thammi mari suba prada asina perfect active brain habani masina koi miyobegi IQ level hengat hali concentration remembrance power hengat hali memory booster oheli amasum maintain stress hypertension depression emotional stress gisu ngakthok pangam hali manga suba prada asina perfect plus habani masina miyobegi immune kankhat handuna lok lehau khanaunaba ingthamchan ba phali liver singdo e amasum tunga ba virus amasum bacteria bu ngakthoi loina na sugar BP jaundice pu control tawtuna thammi yai lifestyle hariba company sina puthokliba products sing asi 100% organic mineral amasum 100% herbal oiba product ni masida side effect laite benefit asina loibisinate atubada screen asida pizariba number asida contact tobiyo masida online gi kuthang do home delivery gi khudong sa bu su pizari